Haukiba August Kunda Congress ki youth leader Popilal Rims ki director gi maramda ngangkiba wahai sing adu Yumpham Ywdabani amadi kanagumba kharana insinba manba wahai fazadaba fongdokibadu Rims Nurses Association na akanba mawongda Condemn Toure Association asina saukraba Rims Hospital gi maramda kari interesta kamuk khangduna Popilal na thigat kibano Hyna hanglakre Rims ki Houzik Director Oiriba asi lakpadagi aduki matik chawkhat thorangda ahongba lakle ahing nungthil khaidana hospital asigidamak karida soikidage Hyna angamba thakta hona jariba director bu mingchat thinaba hona birakanu Hyna akanba WAFAM fongdorakli lanai mioi natraga loop amatana Rims ka mari lainana politics tawbirakanu Hyna su association asina fongdorakli Haukiba August ki tangkunda Sri Popilal Kauba Congress ki youth leader ni haiba amana Rims ki director santagi marumda ngang kiba wai singdu Yumpham Ywdabani amadi kanagumba kharana insinba manba wahi fazadaba phongdokibadu Rims Nurses Association level partner akan mamongda Condemn Toure adubu akoi Popilal kanano haiba akoi kesu khangjade adubu tawudabu akoi di Rims da akoi sar director makada lejabgi sar santa kyam phabano haibadudi akoi ga lemina jabani akoi di khangje adu haukiba chahi kayadagi Rims se akoina thingnajar pa sar santa lapa matamdagi akoi yam sathina Rims da di ahongbadi yam na lale